Mangkibani thidoknaba Mirabai na governor da taksinkhre matam sangna thiba khangdana leiriba angangane tagyal kolom laikai hizam hemanjit amasung tera tongbram laikai luwang be linthoi bi hizambu thidoknaba honabada Manipur gi governor na mari leinaba authority da kanba pauktak pibiyo haina ex MLA AK Mirabai Devi na Manipur gi governor Anusuya Uike unabada taksinkhre Thokliba irang asida sogliba se Kanglup ama khaktagi nupi khakta natte Kanglup animake nupi singni haiba wafam governor da thamlamkhe Thokliba irang ase me ahumda Surasanpur amasung masigi akoibada leiba mafam singdage haurakhiwane Surasanpur da leiba maitai nupi singna haukiba me ahum amasung mari da thengnakhiba awaba singadu wari oina libada akibagi masakne masigi mathakta serau da leiba maitai khul mai thabada maitai nupi amade pikliba angang ama punna mai thaduna hatkhravane Haujik pasoi esidagi nupa macha amaga nupi macha amaga thiba khangdana leiriba se kuki khullamada aroi boina telephone track tawbada fange masina maram oiraga hairiba ngangani ase kuki community na faraga mangan khrabara haibase chingnaba poe maram aduna governor gi maikhaidagi athuba matamda angang sing asi thidongna bohonabada mari leinaba authority da akanba pauktak PBU haiba wafam thamkhe IGP gi gari mai thakibada chenaba kunmathoi jail da thajinkhre Manipur Police के इंस्पेक्टर जनरल इंटेलिजेंस के कबिब के कार मई थाबद सेनब नुपा कुनमाथोय ngarang court na judicial remand pibadage jail da thajinkhre atopa mangana bail da thadokre haire Lok Sabha da opposition na Manipur da ikheng tari haina laukhre Manipur gi phibam khananaba taksilakpadage house animak amukasu adjourn tawkhre laiba kasigi parliament mifam gi chanaragliba masat ki matungin na mathang sahi 2024 gi March April da Parliament Mikhal Pangthokadavana Chahi Sigi November December da Ningtham Mifam ama phamlaba yabage oithokpa leirabasu Lok Sabha Mikhal asigi mangoinana maruoiba mifam sing oigadoriba Parliament ki house animake session ngahan ahuba numita opposition MP singna Manipur mai chakli haiba kholaw sing lauraduna state asigi phibam khananaba taksilakpadage adjourn tawkhraba matungda khongpham mandoktriba opposition gi maikeidage ngarangna Manipur da ikheng tari haiba slogan sing lauraduna state asigi phibam khananaba taksilakpadage anirak suba oina amukasu house animak adjourn tawkhre BJP na beti bachao hairibase haujikti aikhuigi isanupi sing mai tharo beti jalao onthorakle Mamta Banerjee BJP gi beti bachao hairibasing ase haujikti aikhuigi isanupi sing bu mai tharo beti jalao onthorakle haina West Bengal gi chief minister Mamta Banerjee na ngarang Manipur da haujik oiriba phibam gi matangda Union Lengakta Makata na taksiladuna phongdokre Trinamool Congress ki makok thongbi lusingbi asina phongdokibada miyoi chamaga humpu henna siraba phawbada karigidamak center na Manipur da central team sing thadribano hangkhe loinana aikhoina Manipur da ikhoige solidarity utpa pami hairaduna BJP na West Bengal da panchayan mikhal gi matungda central team kaya tharakhraga karigidamakta North Eastern state asidana thadribano hangkhe wafam asi Kolkata da pangthokiba Trinamool Congress ke annual Martyrs Day gi rally amada wangangladuna mahakna phongdokibane Trinamool Congress ke annual Martyrs Day gi rally amada wangangladuna mahakna phongdokibane